Miss Paodam meeting tabiri basingbu ahamba maktada taramna okchaba kalunina namaitheng kunje soina khurumjari ngasigi maroiba pauda imagi mairagi mihuchingna gabana unanaba hotnabada ngamkhidre kuki gi nomaina panbadagi lekhidrabi abem chami sigi semkiba jesina hakchang laukiroi hairi amasong relief camp ta Tingbang potlam piba amasong awareness piba ki thabak leptena chathari mapung ba pau pizari imagi mairana thamkiba charter of demand thabak ta onthorok tabaki mayokta nupi singna ngasi governor unanaba hotnabada ngamkhidre manipur police ki IT thamthing ngasangba unaduna makhogi demand sing amuk hana pisinkre IG ga unaba loiraba matong moyangkhom oil pump mamangda paumi singla wangang laduna imagi mairagi convener TH jatan hai koki terrorist singna mihathin hatpi khraba linthoingambi amadi hemanjit ki hakchang awaba taraba imung manungda sinau haujik phawba mafam khangdana leiriba abinash amadi Anthony athubada imung manungda sinau tampak ki lojing loyagi Sing singa tainaba mafamda thamliba buffer zone chingthakta hongdokadabani amadi National Highway singda matik chaba security thamduna matam chukpada ayat apan lehanbidanaba pikiba charter of demand numit humni phawbada thabak onthoknaba matam thakhrabasu ngasi phawba thabakta onthokpa ngamdabadagi imagi mairana governor chief minister security advisor unanaba hotnabada ngamdabadagi IG ga unaduna hariba demand sing amuk hanna thabakta onthoknaba taksilamki Abinash maibam amadi ningthojam Anthony mangkibagi matangda IG ga wari sanaraki IG gi maikaidagi hiramasigi matangda faraba miyoi sing police custody da leiri department gi maikaidagi angamba thakta hotnari highway thingdabasu pochai puba gari sing matik chaba security pituna adumak infalda yarokli fongdoraki loinena imagi mairagi maikaidagi mangkiba angang anigi langna langjin athubada puthoknaba amadi highway da thawai khubak ta hapna chatliba driver singi safagadaba khongthang paikhatnaba taksilamki amaromda uniform oirabadi uniform oina adumak miyamgi damak thabak tawbiu politics yaushin bagino haina thamlamki haina fongdoki lonina BJP gi MLA yauna MLA tarana lamdamasi buthugaige maitei furupu manghange haina thoklakliba asi walna khangi India pumba khangla phawbada BJP gi MLA singi mathakta action lawba ngamdriba karigino makhoi gi mathakta action lawdri phawba leptena khongjang sangsin khigani haina makhatana mahakna phongdoki Department ki side gi any person kaiguma crime ama thokhiba matamda output thuna pibiyu natadana khoi lingthoi ngambi ama su hemaji ki su hoi CBI na adwegi NI na thiri haraga ngasi bokta langla langjing phangde du gi damangta akoina security advisor du unagi na khala chachaba du su adu gi pot du su phangakta re duna sir har mane yain ke toge haba pot ni akoina na han governor de pisan ba charter of demand se governor de pibani piri ba charter of demand se ngasi bokta magi response se akoi positive te ilang lakta bani na maram oraga sir roi de so hanna charter of demand akoina han pi gi pot do hanjana pisalami Tungda BJP Manipur State ki President A Sardag yumda chatuna logi mayukta leiba MLA singi mathakta akan bi action lokhatpinaba wari sanaba changki Haukiba November tareta Imphal West ki Kangchup Chingkhongda kuki khulai paiba singna maitei khul tamna nongmai kapsilakpada leikhidraba leichonbam ongbi khwairakpam abemcha misigi matangda miyamgi oiba mifam pangthokhibaga lonena JAC semkhre lengakna JAC gi demand sing thabak oina onthoraktri phawba asi bhakchang laroidauri ngasi Fayeng bazarda leikhidrabi leichonbam ongbi khwairakpam abemcha ga
mari lainina lamdam asigi tongan tongan ba CSO loop maira paibi kayana saru yaduna pangthokiba miyamgi mifam aduna JAC against the brutal killing of Khwairapam Ningol Laichonbam Ongbi Abemcha Leima by Koki narco terrorists haina mingthonba JAC ama semkhibaga lonena JAC asigi convener Mangsatabam Inaubina Paumisingda hai Kangchup Reserve Forest Kangchup Chiru Reserve Forest amadi Darbarna Imphal West ki ngamkhaida tariba maitei khulsingda piramba lansingda Kuki immigrants singna lam khopchilakliba asi numit humnigi manungda takthokadabani sekmai amasung lamsang esigi loijing loyada khundariba maitai khul singda kuki singna nongmai kapchilakliba asi leingakna kuki militant sing athubada takthokpiba leikhidrabigi thawayawtaba hakchang kangchup singda lairon chanba amadi leingakna leikhidrabigi imung manungda matik chaba compensation laukthokpa amasung leihoriba imung manunggi miyoida matik chaba leingaki thabak ama pigadabani Loinina Imphal West amasung Kangpopi district anigi marakta deploy tawriba security forces laina ahoba lairiba asi government na monitor fajana tawraga mentioned fawba asiba laudaba haiba wafamsing asi thabakta pangthoktriba fawbadi asiba hakchang laudabaga lonina demand sing asi phangri fawba JAC na khongjang sangsingani haiba warep sing asi laure haiba warep sing asi yawba memorandum Manipuri governor chief minister amadi sekmai kendragi MLA Hekham Dingo da fisilagani fongdoki security sing si security laina khoi karamba kalka marto horga umai kapakrino haibasi gi sima khoi security sing gi aho basi lahin ba loina khoi gi Kangchup reserve forest amadi Kangchup Chiru reserve forest hariba reserve forest khoi gi darbar na pirmi lam sigum lam sigi manungda enclosure toxin nan lairiba khoi gi miyoi sing si athu matamda sarkar na lokthokpiba hariba demand sing siga loina masi hek tawdri moina pidri ngai dia khoi asi baksang lawro ya sima khoi samjai Thengni phangba pawda ngasi numidang wairam JAC ki kangbuna chief minister N Biren ga unaduna makhogi demand sing pibinaba haijabada chief minister na pigani haina thajaba pirakpadagi asiba hakchang hayeng lauragani aduga Kangchup chingda leiron changani haina tawramadu security ki khodongchadaba leibana atopa yetnaba leiroideba mafam amada abemcha gi hakchang leiro chalagani hairi JAC na khoi sangjang gani hena makhal makhai khungjang kyam sangjang gani haibase akhoi yamna peace oiba mongda akhoina dead body ji lauraga procession aba phajana chalaga aduga Manipur state government aduga lairiba security mayam aduga civil society mayam nasu chinglemna hayangasi dead body lawbachi da government gi side gi chu mating pangbirakani haibagi thadabu pibirokona maram orakanda hayangasi akhoi laurani aduga matungda akhoi hoji Imphal West amaju Kangpopi district anigi da akhoi lairiba CRPF Assam Rifle aduga security mayam paramilitary force mayam ama akhoi deploy tawriba jaga sing asida thoriba jaga sing ase masi athuba matamda monitor tawraga akhoi mapangan kangkhananabagi damakta akhoi Manipur gi IRB amasung MR mafam amada deploy tawrani haibagi ai mafam di panjaroge wafam di tamjabuga mayam ngasi nungtil health minister Dr. Shapam Ranjan amadi works minister Govindas Konthojamna official sing yauna district hospital Bisnupur amadi community health center ningthaukhongda laktuna hospital sing asigi award apasing yensingkre health minister na district hospital Bisnupur ki medical superintendent Saityabati gi kada CMO Bisnupur Dr. L Rai Chandra yauna district hospital management committee Bisnupur gi thomi singa Bisnupur apunba Tengbanglop ki secretary Ambilki amadi loop asigi medical in charge and Bimola Devi yauna hojik hospital asida watliba infrastructure singi fibam gi matangda kari toba yabagi haina khanaki bagalonena staff singi award pasing menkhatna bagi matangda su khanaki District Hospital Bisnupur da hangliba tongan ba department singsu minister na koina chatuna yengsinki aduga loinena nauna upgrade tawraba CH ningthaukhongi crore 9.8 changna nauna sagatliba building gi fibam su yengsin khongset asiga mai lenena health minister Dr. S Sanjan na phongdokhibada district hospital Bisnupur gi award pasing menkhatna ba CMO amadi medical superintendent yauna yamna elaborate oina tungi future plan yauna kari toba yabage haiba khanare patient hengalakpana kari infrastructure hapkalakpa yabano haibasu yengle aduna government asina award pasing menkhatna ba hotnaragani aduga lonena CH ningthaukhong dasu 200 bedded thamnaba plan tawri hainasu phongdoki
They all, as a whole, holistic way na koi adugi dam koi inspection laga discussion with them kala. 200 better adugi plan lay koi honorable Minister Tamoga koi Paminera honorable State Minister Danaraga. Manandi yamna maru eba kino soeba. Hosiki number of beds kati duga population zika chana drabadina adugi upgrade taunana beda magda adugi koi lambe na mayatok pai batare. The finalization will only be the Honorable Minister, the local MLAs will be the Honorable Chief Minister, but it's a need of the hour. Kakching ithei maru haina khangnaba kakching amadi kakching gi akoibada lariba labuk singda lau singu tawbada ising marang kaina piriba ithei dam asidagi ising purakliba khong mari asi matam ga tunaba miyamda henna kanaba piba ngamgadaba mongda semga sagat nabagidama ngasi kakching assembly constitution gi MLA mayang lambam ramesona minor irrigation department namfel gi executive engineer 1 dayanan thaunaujam amadi ithei committee gi miyoising yauna chatuna yengsinkhre ngasi gi yengsin khongsat aduga mari lenena MLA mayang lambam ramesona phongdorakpada kakching ithei maru haina ngalingai Kangnaba Mapamasi, Nalingai Matamdagi, Kaksingi Ahal Mansingna, Kaksin Amadi, Kaksingi Akoibada, Kundariba, Miamgi, Lau Singu Taubada, Ising, Puraknaba Yamna Maruiba, Mapam Amani, Mapam Asidagi, Ising Purakliba, Damasi, Matamga Tunaba, Maonga, Semga Sagatuna, Miamda, Ising Marankaina Piba, Ngamnaba Amadi, Laumi Singna, Potok Hena Putopa, Ngamjanaba Amadi, Nongju Tagi Matamda, Isingi Imai, Hengalakpada, Ichak Toktanaba, Maonga, Estate Amadi, Central, Sponsor Scheme gi makada kari semgat sagat pa haidu ngasi koina jatuna yengsinbani miyam gi apamba athuba matamda thabakta onthokpa yanaba hotna jage khong asigi mafam kharada yamna khujinba yauriba asi khong asigi mapanda leiriba singna encroachment tawbidana isa na khara handokna duna khong asida ising marang kaina chenba yanaba mawongda semduna kaksing asi Kaksin Kendra asi yamna saukhatpa laumi singna pothok marangkaina puthokpa lamdam ama ohensi haina appeal tawki honariba adagi minor irrigation department ki officer sing yaura koi kana honi bisi athubada thabak koi uthona ba koi hone jage aduga Kaksin Kendra ki manungda leba praja ki mafam da ina haijaning badi khong asina lalaga chaiba mafam sida mapa da khong ji am pisinba koi gi encroachment tawdagi Pisi lebo mafam singsi yaragadi public interest da yengaga khara handok piraga masi koi chawthon naba isingsi marang kaina phajana chenba yanabagi mawung du semaga Kaksin Kendra si chawkhatpa farmer singda yamna nungaiba pothok yamna thokpa mafam ama ohenji haiba wafam khara si thamjaraga punam Churachandpurda leiba mitei singi lampata pairamde haina Minister L Suchinjona phongdokhiba adu kukina Minister Asri Lupa Kayada Laikrabagi Haina, Churachandpur Laimarol Nupi Lup Amadi, Churachandpur Nupi Samaski Maikaidagi Fongdorokli, Lup Anigi Maikaidagi Paumisingda Fongdokibada, Ngarang Churachandpur Gi Mitei Youth Organization Amadi, Mitei Society na Minister Sushindro Gi Matangda Sengdorakpada, Laimarol Amadi, Nupi Samas Kanghandana Ming Hapsilakpa Yaningde, Laimarol Amadi, Nupi Samas na Minister na Halale Haijadriba Pauba, Kongpam Haloi, Churachandpurda Leiba, Mitei Singbu Tapai daba masagi maram laijadaba refugee ohenaba minister amana honarakpasi laibak thibani kuki singda michang changba manba wafam masina minority oina lairiba mafamda khundariba mitei singbu ngakpi senbigadra hairaga namtharaga aranba tahanaba honarakpasi chapchana mayoknagani haina makha tarakli Kuki ki side maitai macha amo oitaragadi MLA amasu oitaragadi aikoina Churachandpur da poksariba aikoina leifam chafam tumham chafam khangda khaigi laira ibase moi achawasang moi na karai ta kari soikhidage na kari jari hada yengchan bi pham thokpa moi na akoi sida ongkhalaka da akoi se ingol pata laite hairaga uche oya da paira lairakpra akoi se adui taragadi athuba matamda ngasi nong nini sigi manung sida sektorak ta taragadi akoi gi nupi samas oiro nupi gi rup lairiba khuding mak na mangon da action lokhala si haidana akoi wari deknare asi hairaga lotion jare Children's Cultural Center Manipur ki Kuntra Suba Mapo Kumon Thoram Amadi Tha Amachupna Center Asida Chatharakiba
Children Theatre Workshop की production हाइबोंग मखा की कातन लाबा उत्खरे Department of Art and Culture Government of Manipur की CMAT की सेंथंग मखादा था अमा चुपना चथरपा वर्कशॉप लोइसिनबा अमदी सेंटर असिगी मपो कुमोन थरम अदुदा जवाहरलाल नेहरू मणिपुर डांस एकेडमी इम्फाल की डायरेक्टर पुखरंबम बिलास सिंह EZCC कोलकाता की बोर्ड ऑफ गवर्नर्स मेंबर अमदी प्लेराइट एंड क्रिटिक बुध चिंथा मणिपुर यूनिवर्सिटी ऑफ कल्चर की असिस्टेंट प्रोफेसर टोइजम सिला अमदी Children's Culture Center Manipur की फाउंडर मेंबर अमदी क्रिटिक्स फोरम मणिपुर की सेक्रेटरी डॉक्टर अथोपम खोल चंद्रना अथोइबा अखन्नबा अमदी थरमपु ओइना सरुक याकी थरमगा मरी लेनना अथोइबा मिथुंगलंगी वारोल पीरेदुना जवाहरलाल नेहरू मणिपुर डांस एकेडमी इम्फाल की डायरेक्टर पुखरंबम बिलास सिंह नहाई मतम अमदा मयामना यामना पामनरंबा आर्ट फॉर्म कया ngасidi अखोगी मिटमांगदा ममिंगता ओइदुना लेबा कया अमा यावदब नते ngasi सेंटर असना मिसिंग यामद्रबसु हौरलिबा आंगांसिंगिदमा वर्कशॉप न चिंबा पांगथोक्तुना होटनाबिरिबा असि यामनमक तंगाई फदबा अमनी हौजिक लमदम मसिदा हौरलिबा आंगांसिंगदा मी अमबु बेबार कमदौना तौगनी कल्चर तौबसिंगबु कमदौना इकाई खुमनबा उतकनी लोनना अहल लमनसिंगदा कमदौना हौना लोनचत खंगना थौगलोन उतकदगी हाइबसि यामना मरु ओइ मसि खंगहनबा यामना मथौ ताई अचौ असंग अमदी अहल लमन सिंगबो चप मानबा मियेंग अमा येंगबा ngamba matam aduda aikoi chawkhatpa ngamgani lonena officer ama oire haiduna hanthana yengba mityengi chatnabi asi muthatpa chumgani fongdoki ayo bisa berada apa ada Allah pokok tu ada apa kalau mai ko bisa ko ko minister ini lah kan tu berapa tu ni dah tu masih di sana di sini ko banyak pesawat ini mutat sih asal masalah tu sampai beda lagi pak aduh ni mana kalau polis sampai orang ini cincin biba mata kita dia apa sampai nak terus Education Minister T.H. Basanta Kumar की मीटिंग मखादा पीस कमिटी नंबर एसेना चलाइदुना हांगलिबा उतलौ साइ कॉम्प्लेक्स रिलीफ कैंप तलैरिबा इनमेटचिंगदा मिनिस्टर बसंत कुमार ना इनमेट अममदा लुपा लिसिंग अममम पीखिबगा लोनना जंबो बॉक्स सोल अमदी निंगथम की फिरोसिंग ngasi yenthokre Manipur government na awaba tarabasingda matam की ओइबा मतेंग पांगतुना लाकपगी सरुक अमा ओइना ngasisu district administration Bisnupur की खुथांगदा मतेंग सिंग असि yenthokibani मतेंग पीबा असिगा मै Minister Basanta Kumar na fongdokibada me ahumdagi thokiba laibaktiba thaudokta awaba taraba relief camp da leiba inmate chingda state government gi maikaidagi angamba sialgi mateng pibani relief camp ta leiba sing magi mayumda leiba yanaba normal life ta hanjil hannaba state government na kanna hotnari yummai chakraba singi verification kanna chathari phangpham thokpa compensation phanghanaba hotnari relief camp ta leiba inmate chingna yamna understanding leina amadi discipline leina leibasi yamna nungai haikibaga lonena relief camp singda kathokpaga lonena thabak tauriba volunteer sing busu minister na thagatpa fongdoki 1300 forms of families ki submit tawduna kana verification sathariya atu matamda adu loishalaga madugi thambam thokpa koi compensation haitare adu phangna bagi state government na soidana silakani adunya dai thujage tohan indaba incident me amma thokre to udabu housing ki koi rebuilding da karmai tawraga koi normal life ta hanne dagi hai to state government side isu karna honajari adu Mating yin thokpa aduda ADM Bisnupur H. Bobby Sharma ZEO Bisnupur Engine Kai BDO Nambol KH Renuka Amadi SDO Nambol SK Tongpamsu Saruk Yaki Bisnupur Apun Bateng Banglopna District Administration Bisnupur ga khusam naraga Bisnupur gi local part nakal da leiba Old Mini Secretariat Complex ta hangliba relief camp da leiba imung Marfuta tareta jumbo box yang nasil oina lupa lising amamam relief camp asida leiba inmate chingda health minister Dr. Shapam Ranjan amadi works minister Govindas Konthojam anina mateng sing adu kosinaki jumbo box lonina sel giting bang piba aduda DC Bisnupur L Bikram ADM H Bobby Sharma SDO Bisnupur L Rishikanta amadi Bisnupur apun bateng bang lup ki secretary M Bilki Singh so saru yaki ngasi Wangjung Kodombo Sport
complex manungda hangliba relief camp ta leiba inmate chingda ningthamtha changnakpaga iroinana jacket marifu thongju kendra relief camp community gi volunteer singna chahi 15 dagi kungi manungda leiba angang singda pikre Doctor gi facility marang kaina fonglakta matamda self monitoring asi yamna maru oi haina Gauri Call Foundation gi director Priyadarshini Arambamna fongdorakli haibu wafam asi Moirang College ta hangba relief camp ki inmate chamaromda Gauri Call Foundation na initiative lauduna mending hearts rebuilding homes gi banner makhada cardiovascular health amadi masiga mari leinaba laina singi matangda awareness pibaga lonena masidagi control tawnaba counseling pibagi pangthokpa tharomda fongdokivani Gauri Call Foundation gi director Priyadarshini Arambam na makhata na fongdokibada inmate chingda awareness pibaga lonena heart ka mari leinaba laina sing self monitor tawhanduna teleconsultation amadi telemedicine gi khudong sabasing foundation asina pinaba hotnabani makhata na sigumba program asi atai relief camp sing da pangthobaga lonena machine sing pithagani tha ahum gi baseline thamduna patient sing goal achieve tawbra haina su check tawani amadi monitoring asi tha taruk chupna study tawani haina su fongdoki yani hairaga sigi paudam de thumjaba lakpani aduna khoigi kai haitare heart ki related khoigi bp control tawdaba heart control tawdaba je jina khoigi kidney solakani heart attack lakani stroke lakani adu singdo moida laktanaba sigi matam jida awa matam jida khoina doctor singju yamna leja lakpa ngamjadabanina monitoring device sina khoina noina self monitoring tawraga kano tau haina khoina sigi kano paudam thamba lakpani aduga awareness asida saruk yariba inmate chungda BP monitoring machine sugar testing machine amadi thermometer kamdongna sijinagani amadi heart kamari leinaba laina sing diabetes BP stress amasung obesity na singbasing kamdongna self monitor tawduna control tawgani haina miyamda sugaina taki relief camp asigi mathau taba sugar strip box nipan BP monitoring machine manga amadi thermometer piece contraso foundation asina relief camp ta khusinaki Manipur Film Journalists and Critics Association amadi Manipur State Film Development Society na senduna National Film Award fanglakraba Manipur gi saknairaba director oiriba maipaksana haurongbam Bovi Wahengba Mayanglambam Romi Maitei Haubam Pawan Kumar amadi Saikom Ratan Opagi thorom ama ngasi MSFDS ki preview hall da pangthokre thorom aduda awardees singi mafamda langyan fi amadi certificate sing piduna ikai khumnaba utki amadi awardees singna award sing asi naba hotnabada thengnaki ba awaba kaya amadi film ama namba matamda kaya muk yamna lubagi amadi thengnari ba khudongcha daba kaya gi matangda wafam kaya fongdoki ngasi gi tharmatuda art and culture commissioner M Joy Manipur Film Journalists and Critics Association gi president AC Netrajit amadi International Federation of Film Critics India chapter gi member Kongbam Megachandra athoiba mitungnen tharmapu amadi akhanaba mitungnen oina saruk yaki tharomgi athoiba mitungnen gi world period na art and culture commissioner M Joy Nahai film gi oiba policy semba financial assistance piba haiba asi tangai fadaba amani haiba khangi mahaki maikei dagi su angamba thakta hotnaduna lamdama sigi film sakhat hanaba hotnagani Manipur gi society asigi leiriba fibam asida malem gi thakta pukhatuna film sing uttuna miyamda khanghanba asina aikogi society asi henna afava society ama ohenbajasu achawa mateng tauri film ama puthokpa haiba asi araiba thabak dinate film tauriba singbu awangba thakta ikai khumnaba mathautai haiba phongdoki yam adugi moina nungsiba phawbudu taman takbirame yam juwa phamne aduna aikogi Manipur State Film Development Society da su akoina koi now sanju lere aduna koi yari mo kai kari hapkatlaga aduga kari tawraga koi film se hena kumang chawsna to wi ana ba matin pangna ba kari to sige ai hona jage soi mate khar
Maitai Mitaibu Indian Constitution gi ngaklo piduna schedule tribe list ta chalhanduna tungkoiba afaba Manipur ama thamhauna bagi khongjang gi saruk ama oina mass miscall campaign for inclusion of Maitai in schedule tribe list of Indian Constitution campaign asida lamdam masigi miyamna saruk yabiduna thamliba target yohanbaga loinana ST status phangnaba changshilakliba asida aikoi punna hotnaminasi haina Maitai Tribe Union MMTU na fongdorokli hiramasiga mailenena ngasi soibam lekai wangkhai khunau dalaiba Maitai Tribe Union MMTU gi office ta kanglaipa kanbalop KKL Wall Maitai Council WMC Sarai kanbalop SKL amadi Scheduled Tribe Demand Committee Manipur STD CM gi punna pangthokpa paugi mifam amada Maitai Tribe Union MMTU gi Secretary Administration Mutum Churamani na hai chatliba tha sigi kundagi hauduna December kun fawba tha ama chupna chathagadaba mass miscall campaign gi manungda miyamna poster campaign da yauriba number 8732042511 asida miscall piduna saruk yabiu miscall piba loiraba tungda leifam mingna chingba hangbagi message ama lakani maduda miyamna menchinduna thajinbiu campaign asida miyoi lakh manga henbana saruk yaduna Maitai bu ST list ta chanduna ST gi fangpham thokpa hak sing handak ki matang asida sungsoi soiduna phangnaba hotnasi loinena chapchana ST list status phangani haibagi thajaba chapchana lei haina phongdokhi aduga financial involvement kasi mayam mamadi changi tawda bu ko thadona adunda khandaruke maramdi mase akoi tungi mironi damatani nipung gudi mangna asida sungsoi soidana angama mating pa kan ko soidana nas miskol campaign samai pakani wapam si ai amsoke Paugi mifam aduda saruk yakiba KKL gi secretary ngamkhai ngakpa luang na hai Maitai haiba furup asigi puari tha wakna leirabasu haujikti iramda masida furup asi aduki mati khudong thiningai gi fibam amada leirakpadagi kupna khana nainaraba tungda lakadaba mirol sing asi kandaba yadi haibagi firep ama lauduna Indian Constitution gi ST list ta chalhanduna Constitution na piriba safeguard asi laudaba yade haibagi pandamda masigi khongjang asi changsilapani maram masina lamdam masida lariba club organization ahan angang khaktana mobile pairiba maru oina nahasingna achoba thaudang lobiduna campaign asida saruk yabaga loinena tungnam chat kannaba hotnabada amata oina hotnaminasi haike Biriba idam-dam ini biriba naha dagina ahan doina makna haribo program asi soidana saruk yabiu khamdaba leiragasu singdaba leitana haribo organization singasida contact to bidaga अखोगी हारिबो प्रोग्राम से सोइदरमकी अखोना थमजरिबो टारगेट लाख मंगासी यौनबगी रमता कोनबदा पुन्न मतें पांबियु हाइबसी ऑर्गेनाइजेशन मरीगी मेकेदी मयाम थमजरि Manipur lengakna central government ka pullaga athubada Manipur da haujik thokliba irang asi loisinbiduna normalcy puraknaba hotnabaga loinena miyamgi hulkhangna yelhomi Maitai bu ST list ta yahannaba paikhatpam thokpa thabak paikhatpiu amadi mathau taba recommendation athubada central government ta thabinaba hotnabiu haina Scheduled Tribe Demand Committee of Manipur STDCM gi Cherol amana fongdorakli ngasi STDCM gi publicity secretary na thorakpa Cherol amana hai Manipur da thokliba irang ngasida imaleba kannabagi lanphamda thawaina pontha oikraba sing amadi maru oiba thaudang lawriba irecha singi maphamda STDCM na ikai khumnaba utli me ahumda irang ngasi hawrokraba matong me kunmathoida pangthokkiba ST dimangi consultative mifam amada ngarang irang asi lakshinduna normal sida hanjilaknaba hotnabana ahanba maroiba khongthang oibana ST gi khongchatsu matam kharadang tapthabana chumgani thambiramagi matung ina tapthaduna lakli haujik fibam khara safarabana apunba Manipurgi saktam kanbaga loinena Maitai su kandaba yadabana makha kari khongthang lokhatkadage khananaba gi lakliba tang kulhumnoida closed door consultative meeting ama pangthuklagani hari
Manipur Youth and Students Union gi Anishuba Mapok Kumwat ngasi Kaibi Sanapata Leiba Yaibilen Children Home da Pangthokre Tharomaduda Maishu gi President Wahengbam Tanuchenu Maishu gi Advisor Mayengbam Amutombi Cultural Activist Nongthombam Nabakanta Sanaleba Paukche gi Publication Head Thangjam Udoy Luwang Nachingba Saruk Yaki Tharomaduda Children Home aduda Tengbang Polam Piki Tharomga Mai Lenena Wahengbam Tanuchenu na Phongdokibada Manipur Youth and Students Union Manipur gi apun basaktam kannaba angamba thaudang loduna lakli me ahumdagi hoduna chatharakli ba irang asina Manipur bu thugaina ba honarakli ba asi lup asina chapchana mayok nagani haiki Manipur Youth and Students Union na lang thingna ba mayok na ba tam supada khompham sikna lep tuna sem saduna leiri akhoi iram da Manipur fundaminary ba furup sing nusi sana na himinasi aman amagi ari arita tathok ta sin mateng pangna duna himinasi har nusi sana himinasi haza boloina na akhoi ramdam sta kurukan naibi wakan thaduna apun ba Manipur gi saktam ngakminasi kaminasi haiduna mipung khinimakta Delhi gi nungsit ki fibam khara fagalakpadagi National Capital da diesel truck sing jangba thinglamba do jangba yahan kre Delhi gi nungsit ki fibam yamna sathiba oiramba du berry porda hanthakre hari khajik chaparakli ba asi nungsit sitpagi khongjet hengalakpadagi ni irai numita air quality gi chamri ga manga dagi Chahum ga tara ta hantharaki thangnabada lariba Gaziabad chani ga humdra mari Gurugram da Chahum ga nifutaru Greater Noida da chani ga yankhai nipan Noida da na chani ga marifu manga aduga Faridabad da Chahum ga kunipan Oiki Air Quality Fogalakpadagi the Commission for Air Quality Management CAQM na Stage 4 Cups Lautokibani Adum Oinama Graded Response Action Plan GRAP gi Stage 1 amasung 3 gi Anti-Air Pollution Cup adudi Lautoktana Thamli Kangkhong Mari Panba Diesel na Thobag Gari Pumnamak Changhandabagi Stage 4 adu November 5 da Chanahankibani Haujiti Diesel Truck sing Delhi da Changbayahan Kre Hari Uttarakhanda Shagaliba Silki Yara Tunnel gi Saruk Khara Kintharakpadagi Manungda Leiriba Tholakpa ngamdriba Thabak Subasing Kannabagi Changshiliba Thabak Thoromsingda Imung Manunggi Miyuisingna Pendava Phongdongnarakli Chardam da Sariba Tunnel adugi Saruk Khara Haukiba Nomajing Numita Kintharakibagi Thodok Thabak Suba Miyoi Nifumathoi Tholakpa ngamdana Leiribani Miyuising adugi Masa Sonjilakle Khonjel Piktharakle Mi kan bagi thabak taptharakli hainasu imung manunggi miyosingna phongdorakli lengakna natraga company na hakchina laudaba mali haiki haida hairaga company na machine amadi lambida lakle yarani hairaki haina Rohtas district Bihar dagi Haridwar Sharma Kauba miyoi amana phongdoki mahaki manaunipa Susisu tunnel manungda tholakpa ngamdana leiba aduda yauri haiki Gawada handakta pangthokiba kontra suba National Games da saruk yaruba amashung medal fanglakraba Kakching district ki sanari singbu harau taramna okpagi achemba tharom ama ngasi hianglam wabagai lamkhaida Ima Kaithel la pangthokre Kakching District Olympic Association na sinduna pangthokiba achemba tharom aduda Kakching District Olympic Association ki President Dharmadas yauna thaupuba kayasu saruk yaki hangdak pangthokiba kontra suba National Games asida Kakching District tagi sanaroi kunipana masana nipanda saruk yaraduna punna sanagi medal 15 lupagi medal 5 amasung senjengi medal kunithoi fanglakibani Aroibada maroiba pau amuk hana Imagi mairagi mihutchingna gabana unanaba hotnabada ngamkhidre Kugi gi nomaina panbadagi leikidrabi abemcha misigi semkiba JSina hakchang lawkhiroi hairi amasung relief camp ta leriba singda tengbang potlam piba amasung awareness piba gi thabak leptena chathari Ngasigidi image paudam pijaba matang asida losinjari miting tabiri singbo amukana kurumjari